Akasban Imphal Moirangthem Ibehaibi pau pajari ahanbada maruiba pau Numit humni chathagadaba North East International Conference ngasidagi Kansipurda leba Manipur University ki court hall da hokre Rashtrapati Draupadi Murmuna Manipurdagi miyoi ahum yauna New Delhi da ngasi lising ani kulumdai amasung lising ani kunmari gi National Handicraft Award khusinagani NDA की पार्लियामेंटरी पार्टी की मिफम मंगासी न्यू दिल्ली दा पांगथोकले अमसुंग केंद्र की हक्सेल मंत्री जेपी नड्डा ना हारी भारत टीवी नाबगी चांग इंग लिसिंग अनि 15 दगी लिसिंग अनि कुनमरी फावदा चादा कुनमाथोय हंथरे Innovation in Science and Technology haibe hiramda numit humni chathagadaba North East International Conference ngasidagi Kansipurda leiba Manipur University ki court hall da hokre North Eastern Council Shillong ki tengbang makhada Manipur Institution of Technology MIT Manipur University na punna sinba conference asida tongan ba raja singdagi lakwa delegation yauna mapa leiba ki delegation saruk yari Manipur University ki Vice Chancellor Professor N. Lokendra Singh amasung Manipur University School of Engineering ki Dean Professor N. Basanta Singh mifam asida saruk yari. Mifam asi hogdokpagi thorom pangthoklaba matung expert singna innovation science amasung technology ki matangda technical session ama hojik ihaki matungda pangthokani. National Reconsolidation Manki Chama Marfudani Thoisuba Common Thorum Imphal ki Major Khulda Leiba Manipur Press Club ta hojik pangthokli Thorum asi United People's Front UPF Manipur na sinbani akhoi amuk khonthok larui si haiba hiramda pangthokpa thorum asiga mari lenana Kangla Gate ki rally ama chatki akhoi machoi tabagi wakal thadok lasi akhoi ki tungi laibak akhoi na leplasi haibna chingba kolauk sing laukhi UPF ki President Nongthombam Rupachandra yauna lup asigi maru iba thawpuriba miyoi kya saruk yari National Reconsolidation man asi ngasidagi horaga mathang thagi mapil phawba chathagani Manipur Assam Meghalaya amasung Tripura da Maitai sing taba mafam singda athauba singi mitam urep uyung tamba yauna miyamgi mifam poster campaign rally na singba tongan ba thauram sing pangthokani mapalam da leba Manipuri singi thauram thasi 18 da Shillonggi Red Land da hawdokani Council of Higher Secondary Education Manipur na lawba Class 12 ki Higher Secondary Examination lising ani kuntaruk mathang sahi February 13 tagi hauragani Council na thokpa cherol amagi matung ina Class 12 parikha si March ki tang kun phawba sathagani School sing na practical exam sing mathang sahi February 13 phawai manungda loisingadabani amaromda Class 11 ki parikha na mathang sahi February 13 tagi April 3 phawba pangthoklagani hairi practical Parikha sing February mga phawda loisingadabani haina Council ki Controller na thokpa cherol amada khangali Rajya ki Directorate of Education S na sinduna Class 3, 5 amasung 8 ki State Competitive Scholarship Examination mathang saigi February 12 da pangthoklagani Education S ki Director na thokpa cherol amagi matung ina sarkari aided Recognized Private School sing amasung CBSE School gi mahiroi singna parikha asida saruk yaba yagani application form amsung mari lenaba pauk sing tha asigi 15 phawgi manungda ZEO office singdagi khangba yagani hena akupa marol directorate asidagi khangba yagani tabiriba pawasi Akasbani Imphal dagini Rashtrapati Draupadi Murmuna New Delhi ki Vigyan Bhavan da pangthokpa thorum amada English sing ani kulumdoi amasung lising ani kunmari National Handicraft Award khusinagani Kendra ki Textile Mantaloi na thokpa cherol amana hai lemjaningai oiraba mana sing asi lebak asigi thoidok hendokpa master craft singi miyoi singda pibani Bharat Sarkar na Bharat ki ina khulaba pak chaurba handicraft ki heritage asibu yokhatnaba amadi hena masak khanganaba pandamda makhoi gi haithoi singthoiba singbu singthaba oina mana asi pibani mana yanthokpa ki thorumda Textile Mantri Giriraj Singh amasung Rajya Mantri Pavitra Margarita saruk yari English sing ani kulumdagi oina Silpa Guru Award phangadaba miyoi manga amasung National Handicraft Award phangadaba miyoi 19 National Handicraft mana phangadaba singi manungda Manipurdagi miyoi ahum yauri makhoi sing adudi Ken and Bamboo ki Kauna Craft ta Thawbal Jilla ki Hairok Part 2 dagi Srimati Laisram Memicha Divyang artist oina hand embroidery da Kaksing Jilla ki Kaksing Maya Lekai dagi Srimati Yangkhom Ongbi Indira Devi amasung Endangered Sapi Lanpida Imphal East ki Koirengai Bazar dagi Srimati AB Mola Devi yauri National Democratic Alliance NDA ki Parliamentary Party ki mifam ama ngasi New Delhi da pangthokli
ꯃꯤꯐꯝ ꯑꯗꯨꯗ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯑꯦꯟꯗꯤꯑꯦꯒꯤ ꯁꯗꯁ꯭ꯌꯁꯤꯡ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯪꯁꯠꯇ ꯉꯔꯥꯡ ꯍꯦꯜꯊ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯦꯁ ꯕꯤꯜ 2025 ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯕꯤꯜ ꯑꯁꯤꯅ ꯄꯥꯟ ꯃꯁꯥꯂꯥ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯂꯦꯞꯄ ꯄꯣꯠꯂꯝ ꯀꯌꯥꯗ ꯑꯍꯦꯟꯕ ꯇꯦꯛꯁ ꯂꯧꯅꯕ ꯄ꯭ꯔꯁꯇꯥꯞ ꯇꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯅ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯊꯥꯗꯒꯅꯤ꯫ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯕꯤꯜ ꯑꯁꯤ ꯈꯟꯅꯕꯒꯤ ꯄꯥꯎꯈꯨꯝꯗ ꯁꯦꯜ ꯊꯨꯝ ꯃꯟꯇ꯭ꯔꯤ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯍꯥꯏ ꯑꯍꯦꯟꯕ ꯇꯦꯛꯁ ꯂꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯥꯒꯔꯤꯛꯁꯤꯡꯒꯤ ꯍꯛꯁꯦꯜ ꯑꯃꯁꯨꯡ ꯂꯥꯟꯃꯤꯒꯤ ꯁꯦꯝ ꯁꯥꯒꯠꯄꯗ ꯀꯥꯟꯅꯍꯜꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯍꯦꯟꯕ ꯇꯦꯛꯁ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡꯗꯗꯤ ꯂꯧꯔꯣꯏ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯝꯗ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯊꯥꯗꯕ ꯇꯉꯥꯏ ꯐꯗꯦ꯫ ꯕꯟꯗꯦ ꯃꯥꯇꯔꯝꯅ ꯆꯍꯤ 150 ꯁꯨꯕ ꯀꯨꯝꯑꯣꯟꯒꯤ ꯃꯇꯥꯡꯗ ꯂꯣꯛ ꯁꯚꯥꯗ ꯉꯔꯥꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯥ ꯉꯥꯡꯈꯤ꯫ ꯁ꯭ꯔꯤ ꯃꯣꯗꯤꯅ ꯍꯥꯏ ꯕꯟꯗꯦ ꯃꯥꯇꯔꯝ ꯑꯁꯤ ꯏꯁꯩ ꯈꯛꯇ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯄꯥꯡꯊꯣꯛꯅꯕ ꯕꯟꯗꯦ ꯃꯥꯇꯔꯝꯅ ꯁꯛꯇꯤ ꯄꯤꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯠꯃꯥꯅꯤꯔꯚꯔ ꯚꯥꯔꯠ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯕꯟꯗꯦ ꯃꯥꯇꯔꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯧꯅꯥ ꯍꯥꯞꯂꯤ꯫ ꯂꯣꯛ ꯁꯚꯥꯗ ꯉꯁꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯤꯐꯣꯔꯝꯁꯀꯤ ꯃꯇꯥꯡꯗ ꯋꯥꯐꯝꯁꯤꯡ ꯈꯟꯅꯒꯅꯤ ꯑꯗꯨꯒ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯆꯍꯤ 150 ꯁꯨꯕ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯒꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯖꯦ.ꯄꯤ. ꯅꯗ꯭ꯗꯥꯅ ꯍꯥꯏꯔꯤ ꯚꯥꯔꯠꯇ ꯇꯤ.ꯕꯤ. ꯅꯥꯕꯒꯤ ꯆꯥꯡ ꯏꯪ 2015ꯗꯒꯤ 2024 ꯐꯥꯎꯕꯗ 12% ꯍꯟꯊꯔꯦ꯫ ꯔꯥꯖꯁꯊꯥꯟꯗꯒꯤ ꯂꯥꯛꯄ ꯁꯪꯁꯠ ꯁꯗꯁ꯭ꯌꯁꯤꯡꯗ ꯎꯅꯕ ꯑꯃꯗ ꯁ꯭ꯔꯤ ꯅꯗ꯭ꯗꯥꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯇꯤ.ꯕꯤ. ꯂꯩꯅꯥ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯚꯥꯔꯠꯅ ꯁꯔꯨꯛ 2 ꯍꯦꯟꯒꯠꯅ ꯍꯟꯊꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (WHOꯅ ꯐꯣꯡꯕ ꯇꯤ.ꯕꯤ. ꯔꯤꯄꯣꯔꯠ 2025ꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯥꯔꯠꯅ ꯇꯤ.ꯕꯤ. ꯂꯥꯌꯦꯡꯗ 30% ꯃꯥꯏ ꯄꯥꯛꯂꯤ꯫ ꯔꯥꯖꯁꯊꯥꯟꯗ ꯇꯤ.ꯕꯤ. ꯂꯩꯅꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄ ꯑꯃꯁꯨꯡ ꯂꯥꯌꯦꯡ ꯄꯊꯥꯞ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯁꯗꯁ꯭ꯌꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯃꯟꯇ꯭ꯔꯤ ꯔꯥꯝꯃꯣꯍꯟ ꯅꯥꯏꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯀꯦꯟꯁꯦꯜ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯒꯣ ꯑꯦꯌꯔꯂꯥꯏꯟꯁꯅ ꯗꯥꯏꯇ ꯄꯨꯖꯒꯗꯕꯅꯤ꯫ ꯏꯟꯗꯤꯒꯣꯅ ꯃꯁꯥꯒꯤ ꯀ꯭ꯔꯨ ꯑꯃꯁꯨꯡ ꯄꯥꯏꯂꯣꯠꯁꯤꯡ ꯁꯤꯖꯤꯟꯅꯕꯗ ꯑꯔꯥꯟꯕ ꯇꯧꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤ ꯊꯣꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯖꯦꯅꯔꯦꯜ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ (DGCA) ꯅ ꯏꯟꯗꯤꯒꯣ ꯑꯦꯌꯔꯂꯥꯏꯟꯁꯇ ꯊꯥꯈꯤꯕ ꯁꯣ ꯀꯣꯖ ꯅꯣꯇꯤꯁꯀꯤ ꯄꯥꯎꯈꯨꯝ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯍꯧꯖꯤꯛ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ DGCAꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ꯫ ꯁ꯭ꯔꯤ ꯅꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯏꯟꯗꯤꯒꯣ ꯑꯦꯌꯔꯂꯥꯏꯟꯁꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯔꯨꯠ ꯃꯁꯤꯡ ꯀꯛꯊꯗꯨꯅ ꯑꯇꯣꯞꯄ ꯑꯣꯄꯔꯦꯇꯔꯁꯤꯡꯗ ꯄꯥꯏꯍꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯃꯟꯇ꯭ꯔꯥꯂꯌꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯦꯌꯔꯄꯣꯔꯠꯁꯤꯡꯗ ꯆꯠꯇꯨꯅ ꯑꯦꯌꯔꯂꯥꯏꯟ ꯑꯣꯄꯔꯦꯁꯟꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯌꯅ ꯁꯤꯟꯗꯨꯅ 5ꯁꯨꯕ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏ ꯃꯦꯃꯣꯔꯤꯌꯦꯜ ꯂꯦꯛꯆꯔ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯟꯇ꯭ꯔꯥꯂꯌꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯤꯡꯒꯥꯄꯨꯔꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯒꯤ ꯁꯦꯅꯤꯌꯔ ꯑꯦꯗꯚꯥꯏꯖꯔ ꯇꯤꯑꯣ ꯆꯤꯟ ꯍꯤꯟꯅ ꯑꯦꯟꯗ꯭ꯌꯨꯔꯤꯡ ꯄꯥꯔꯠꯅꯔꯁꯤꯞ ꯏꯟ ꯑꯦ ꯆꯦꯟꯖꯤꯡ ꯋꯥꯔꯜꯗ ꯍꯥꯏꯕ ꯍꯤꯔꯝꯗ ꯃꯦꯃꯣꯔꯤꯌꯦꯜ ꯂꯦꯛꯆꯔ ꯄꯤꯒꯅꯤ꯫ ꯀꯦꯔꯂꯥ ꯂꯣꯀꯦꯜ ꯕꯣꯗꯤ ꯃꯤꯈꯜꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯚꯣꯠ ꯊꯥꯗꯕ ꯉꯁꯤꯗꯒꯤ ꯍꯧꯔꯦ꯫ ꯔꯥꯖ꯭ꯌꯗꯨꯒꯤ ꯈꯥ ꯊꯪꯕ ꯖꯤꯂꯥ 8ꯇ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯚꯣꯠ ꯊꯥꯗꯅꯕ ꯍꯧꯈꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ 38, ꯗꯤꯁꯇ꯭ꯔꯤꯛ ꯄꯟꯆꯥꯌꯠ 8, ꯕ꯭ꯂꯣꯛ ꯄꯟꯆꯥꯌꯠ 65 ꯑꯃꯁꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 381 ꯑꯣꯏꯔꯤ꯫ ꯃꯤꯈꯜ ꯑꯁꯤꯗ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ NDA, ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯨꯆꯤꯡꯕ UDF, CPMꯅ ꯂꯨꯆꯤꯡꯕ LDF ꯑꯃꯁꯨꯡ ꯑꯇꯩ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞꯁꯤꯡ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯔꯥꯖ꯭ꯌꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯖꯤꯂꯥꯁꯤꯡꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯤꯈꯜꯒꯤ ꯚꯣꯠ ꯂꯥꯛꯂꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯒꯋꯥꯒꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯃꯗ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯃꯩ ꯑꯗꯨ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯂꯪꯂꯥ-ꯂꯪꯖꯤꯜ ꯊꯤꯖꯤꯜꯂꯤ꯫ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧ ꯄꯨꯔꯝꯕ ꯃꯤꯑꯣꯏ 2 ꯃꯩ ꯑꯗꯨ ꯍꯧꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯖꯤꯁꯇ꯭ꯔꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯅꯨꯃꯤꯠ 8ꯅꯤ ꯆꯠꯊꯒꯗꯕ ꯅꯣꯔꯊ ꯏꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯟꯐꯔꯦꯟꯁ ꯉꯁꯤꯗꯒꯤ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯣꯔꯠ ꯍꯣꯜꯗ ꯍꯧꯈ꯭ꯔꯦ꯫ ꯔꯥꯁꯇ꯭ꯔꯄꯇꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 3 ꯌꯥꯎꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯁꯤ ꯏꯪ 2019 ꯑꯃꯁꯨꯡ 2024ꯒꯤ ꯅꯦꯁꯅꯦꯜ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠ ꯑꯦꯋꯥꯔꯗ ꯈꯨꯠꯁꯤꯟꯅꯒꯅꯤ꯫ NDAꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯂꯤ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯖꯦ.ꯄꯤ. ꯅꯗ꯭ꯗꯥꯅ ꯍꯥꯏꯔꯤ ꯚꯥꯔꯠꯇ ꯇꯤ.ꯕꯤ. ꯅꯥꯕꯒꯤ ꯆꯥꯡ ꯏꯪ 2015ꯗꯒꯤ ꯏꯪ 2024 ꯐꯥꯎꯕꯗ 12% ꯍꯟꯊꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫